yam maru oiba pot ama haiba tare ye ambition azawna ko limitation tawjinga yi mamang da mitok kanto kanjing tawda bani haibana singba kanosi manipur miyam gi kholaw ni ko since May 3 2023 dagi tholok li report mayam se influx illegal ko mayam singa sina maru oiba cause amani haibasi da kanamata yen ningai woide aduna hari report asi resolve tawdana address tawdana karigumba development ama maga mari leinaba oida census bu oigera delimitation bu oigera hari basing se paikhat pa yaduba ama oi haibasidi masagi summa le report amani maramaduna hariba issues manipur miyamna yamna nganna adum khangaga lai ko madugi matam gi political oiba lusingba government na thawa sadaba khotaba khara laikraga su adum section nadi adum chenaraga di lakpani aduna masigi issues 1951 da BSR ga woigri basi 1980s gi matam ko 90s gi matam even Assam da bogda amitop tan thokpagi sahi taruk taret akoi yamna saung sanghin gi ba ko and then Manipur da su 80s 90s da M scope na ga tawraga mahiroi sing Manipur miyam yaur kana sanghin gi ba iho ko mar da government ga yana gi 1951 BSR matam da ikoi conscious oirabani mapan gi mitop changla ga sing saugumna like Tripura da Tripuri mutki bagum ikoi sumulakani haibdu ngantana khangbadagi koi senadno lakhibani lakna haibtare sum henja sangsil lakpadagi khoi May 3 dagi tholiba pot asida tongana political issue mayam ama thokchelaga maruina government of India haibtare central laingak sina kharasu hena thausadaba miyam gi matam gi CSO natraga mahirogi kanusing lupsing laurga lakpani madu ta da haibtare Bharat masagi geopolitical approach amada magi miyeng amada la akanda Manipur se amna khoi peripheral state ama neglected state amoina lakpadagi tholako pot amani ko hari pot mayan se yeng akanda hojikti delimitation ta pot ama khoi hojik tawdore haina kanna la ko then census taw ngamdana 2001 da se khoi even district ahum da ko Senapati ki sector nipan mapan da ka hena maram sungsa sadana unnecessary population growth lakhi badagi protest tawna lakna ngasi bol census tawngam da bai pm lai ko that means ko population kanu se explosion haibatare influx haibatare illegal immigrants hari mayam se yamna sensitive over term ne ba particularly for the indigenous people of Manipur ko Manipur ki yellow furup lai kontra mari manga taruk lai minai je ko maram di hari basing asina sing saugumna henjalakpaduna Tripura ki syndrome ji naraga asi Tripuri singya tamja da magi hingna basien gi bagi sairaga leiriba pot myam se masigi phibamda ko gi leiriba indigenous people myam soidna tar ani ta basu haurabani haibagi wakalon asida ko yumpham moraga masina maram moraga tholakpani na sa MP na pukalakliba pot se Manipur gi sanglaba puari Manipur gi magi legacy Manipur gi furup myam gi integrity hariba myam singa se Janabagi Taiti Singasi Miron the Lay Hibani, Adugini, Masi Tangai Padana, Masi Nakotabani Haribase, Masi Empina Mangjona Tame, Tami was a target of Bani Central Government. Natrabadi, Tadana Sangsel Labatargadi, Manipur Miam, Nasung and Tana, Mamang the Yam Sangin Bahonograbani, Mitop Kandoktana, Census Tawayaroi, Mitop Kandoktana delimitation Tawayaroi, Tangai for the delimitation seat of the Hiragadi population, the base of Indiagis and the River Launches at Naroidovani. I would the Hana Ladiba assembly sit home pool lady was machine home the Vida, Magi Mapam. Jaga kare adjustment tawraga tawwa tangai phadana adom da lagadi matam khara adum akoi chat accept tawbusu yai gan haribani amabu ore akoi lairiba Manipur da akoi gi inner line permit system lakpadaga yam harauriba ko adagi amuk ngasai gi free movement regime thingjal akano tawbudaga lauthopadaga harauriba mayam adagi foreigners issue ko 1980s 90s ki movement sidai harauriba means ihogdugi mai palakpagi haraubagi marakta ngasidi adugi wahan toktu mai thiraga mitupsing na hena lakselakli basi yenga kanda ngasigi leibiri CSO mayam concern CSO government ko all stakeholders mayam sing asina hairiba issues ida ko mayek sengna mitop khandok laga aikoigi oijeba policy program mayam se pahekadabani aduna ngasai gi se NRC gaji should precede
delimitation process kind of na dum thamidana si akoi kana yam sensitive oina nainagadabani the government of India, government of Manipur na khangadabani si tawdragadi Manipur miyamgi oiba asauba adum eho amasu invite to thokani haina smai thamge ko. Okay, thank you very much Secretary Uza masida nungaiba statement hai tare masida masi nong manini sida national highway sing da maitai sing na hana gum chathok chachin yar ba yai hai dana koi Pasoi assembly constituency gi MLA sapam conjugation na thamlagli oza masida lakchani mo wafam si koi president rule lairaba matung march ki tang ni pan dagi koi national highway sida koi free movement yare hai basi thamgrabani adumakpu hidden trial process the folks na chathaki bada koi madu mai pakide adumakpu nakalamarom da Hariba national highway sing sida chatpa yadri basi tongan tongan ba furuki chilnaw sing loin mag chatli chatpa yai except maitai natana masida nakalarom da khogi Pasoi assembly constituency ki oja sapam konjageshwar na puk hai thamlai ba wafam si maha masamag BJP ke MLA ma oina makhoi manung da kari habidi union home dagi kari ayaba karamba khangza balai dana haire ibno ha basimasu oja koi khananingai oiriba hairiba statement sina tasengna mak thabak oina ondhorak lagadi laibak yam phabane oja khogi hairiba khogi pasoi AC gi oja sapam conjugation na thamla iba statement se oja masi kadai bho yona kamaini yembe jang tang tham hi lima masi su adu Manipur miyam gi apam badu adum phongdok pane na ngasai mamang de MP na phongdok pa adu maina ko Manipur miyam na yam na ngallinga digi pamaga lakpa adu ma posak amani ko national highway hang base adu national highway se kai hai lima cham chamba logic ta miyo gi haksang da seliba asoba singjing ne aina pa lawani ko highway ze masagi oiba hak laijaba pot ama khangni ko constitution na guarantee piba free zone no geda pot amani no community ko no individual no can disturb or can deprive the rights of the highway ni ko adon highway highway city masi ngasa haibado saubu singbi kanauri amani haina koina lauri bani highway se ka jong oida soida bani in every community na masi politicize tawroi da bani haibu sing antana thamge ko aduna masi tawbugi yamna saukhatta ba haibu tare uncivilized oiba kanu se khangjagada bani tawri ba kangu singchina adu masi restore tawnaba yamna saure haini ba India power emerging power goibana karigidamukta control tawdribano last 2-3 years ko adui mamangda su tha mayam akoi tawgibagi akoi highway thingbasidi akoi immune oirabani aduna central gi government masana su khangadabani akoi gi highway thingaga sum thambasida mangjari ji kana no Manipura India ra haibse khangadawni habani da sum thingaga sum inthokragadi kanu si Manipur ji inthokhiba samanadro aduna highway si samjannar kanda Manipur se part of India ne prove tawdawne hairi ba kana khogi India gi woriba posak mayam to singi nauri da hakjang da asauba ben singsida I tharaga thaga hakjang gi saruk amani khangimne ba aduna Bharat ki highway mayam ga samnari ba national highway mayam thingdaba highway sim darkar woya ba ngasa yaksang mari lenda ba tumaina thingjallaga sam part ama siraga thamgi ba ba se laigidre haibane ba min tawduje Manipur inthopa samanadra highway question lama aduna Manipur se immune oihanganu matam maromdom hingjadana sai lising mari manga tora lakpani situ summa leibani ko aduga hojikso adum akoi di hiro ma thingraga jo akoi da awa ba su leiroi akoi di immune oirabani ko maramdi akoi ni isani isabu iromdom lepsa ba hingjaba sigi jati ipai puna adum akoi je senior biram lakpa akoi character leijari aibani da aduna mangjeri ji kana dano aduna if Indian politicians or the government tax Manipur as part of India ko let the highway be free ko aduna as soon as possible ni aduna masi akoi da immune henganu aduna si pukalla iba pose amna maru ibani asi recently CSO mayam punjinaraga Ministry of Home Affairs ki kano da su develop mayam yanaba lakrabani ko and then adugi matung da dise antaki July tha manung da hangba
ꯇꯧꯔꯒꯅꯤ ꯍꯥꯏꯔꯒꯁꯨ ꯃꯇꯝ ꯈꯤꯇꯪ ꯊꯦꯡꯊꯔꯒꯁꯨ almost ꯍꯥꯡꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯔꯛꯑꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯡꯗꯕꯁꯨ ꯌꯥꯔꯣꯏꯌꯦ ꯍꯥꯏꯋꯦ ꯑꯁꯤ ꯃꯁꯤ ꯄꯨꯛꯂꯤꯅꯤ ꯄꯨꯛꯆꯥꯛ ꯄꯨꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯁꯝꯅꯐꯝꯅꯤ ꯁꯝꯅꯔꯤꯕ ꯂꯝꯕꯤꯅꯤ ꯚꯥꯔꯠ ꯃꯁꯥꯒꯤ ꯃꯅꯨꯡꯒꯤ ꯏꯔꯝ ꯈꯣꯡꯂꯝꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯁꯤ ꯁꯨꯝ ꯊꯤꯡꯖꯤꯜꯂꯒ ꯊꯝꯕꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯇꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯥꯏꯕꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯈꯣꯡꯒꯥꯎꯅꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯒꯤ ꯃꯥꯂꯦꯝꯅ ꯄ꯭ꯔꯃꯥꯟ ꯇꯧꯈꯤꯅꯦꯕꯀꯣ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯉꯝꯗꯕ ꯚꯥꯔꯠꯀꯤ ꯒꯚꯔꯟꯃꯦꯟꯅꯤ ꯀꯥꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯈꯤꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯡꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯃꯒ ꯑꯃꯒ ꯐꯥꯎꯅꯒꯗꯕꯅꯤ every problem is to be resolved ꯀꯣ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ peace process ꯑꯗꯨꯒ through negotiations ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯅꯩꯅꯒꯗꯕꯅꯤ ꯍꯧꯖꯤꯛ ꯈꯔꯗꯤ ꯂꯥꯛꯏꯗꯅ let all these positive aspects come ꯀꯣ in a very speedy way ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯅ highway ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ Manipur miyamna pamba aduga concerned government of Manipur ne assure tokiba adu central government na topham tokpa indispensable or bound in duty ni ko haira kanda kano hai wahi kano ji je MLA ki wahi se asum mo werasnu aduna yam thuna national highway se hang tokna the best way ko to resolve to just usher in very constructive peace process in the state of Manipur at hange ko okay